ngasisu mayam gi damakta seng bathoki ba case amagi wari pujaragli karamba mathangi no habadi mayam na su ubiram nagani kamaina oirakibano kari maram gi wari asida akai ba lakhi habana chingbado khangmina gadoini aduga wari si hena khangna bagi damakta loiba phawa yengbina basu haijari adudi matam manghandana khogi matam je thinthadana habata case sigi wari si haurasi mathangsida नुंसिनबगी मरी हैबसे यामना लोबनी मसिदा नुंसिनरिब नाकन अनिमक्तगी एफर्ट कया अमा थादबिनबम चंगी हैब तारे अमना अमगी दमक्ता कथोकपा हैबसे चंगी मसी हाय हायदना नोंगमदा पार्टी अमदा अदुगा मतम अमा हेक्तदा हेक्ता खोगी ओइगदब नतेब चही कया मतम कया अमा चंगी बनीब अफबा मरी अमा संगबत के हायरबदी अदुबु हौजिकी मतम सिददी कैदौगे हैबबु थबक खुदिंगमक्ता खोगी समजनबा टेंशनबा शॉर्टकट चियमना पामनरीब कैगुम्बा मतमदा मसी नुंसिनबगी मरीदो हेक हेक अखोगी पुसनबगुमना तौरीब नुंसिबगी मरीदा हैबदा स्पेशली अदुगा लाइबक थीबा अमना ngasiगी matam sidadi nungsinaba hairaga maru oina khogi nungaiba phanglaga loire habagi adugi matawgumna ama urakdib asumna wakhaldasu khanaba maramna magi partners khanba matamdasu oiroidaba ngahaki wakhalna puduna chatkiba misak ama hekta thingnai masa tasingbadi kuina chatkandib adubu adumna misak ama khalluraga mahakna amuk khogi kaina khraba tungda fawbada haiba tare edi kaina khraba madungda fawbada matungina ba leptabida khogi ayatpa piraga yetuna leiraga punsi manghanbagi machak ama oirakladi kamai tawbani suicide tawbana solution oikiba adugumna wari amakakni kamaina punsi loikibano habadu puna khaminasi gaurav hariba misakasa madhya pradesh ki vagiratpuri kauba locality amada leiba chahi 19 da ngairiba college tamliba nupa amani mi kayamadi college satpagi damakta lapna mayumdagi thoklaktuna hostel da leinabasu adumak yaudaba nate mayam sudum leiriduni khambiramani haidana khalli adubu gaurav ki laibak phaba mana mahakna tamneba college tudi mana leiriba lam aduda lei aduduna madi mayumda magi mama mapaga loinena leibasu phangi magi college tuda v pharma gi study tawrambani masi khaknatana tawganba extra tonganba extra curriculum activity da su saruk yai mahakna yaudaba class amata leite adubu mahakti pahangna adum neglect charakhi karamba class no haibada akoigi socializing haiba class sini mahakna masi yawning daba amadi yaudribagi maram su leyeba mahak english ngangba yamna haiteba aduna magi ojaga wari watai saba pau phauna bada problem oiba class da khagnatana atopa curriculum activities tawbadasu ikaiba phawdaba nattiba ngangba ngamdaba maramna atopa students singa leibadasu ikaiba phaweb masa amaromda kanayeba english ta haijanba habase adubu tamjangadabani adu akoigi tamjanbada kanadaba kaisu leite haba tare adubu english haite haidana mi amada status symbol oina yengnaba taragadi mado yamna fatteba ngangba haite haidana noknabiba masisu fatteba gaurav su mahakna ngangba haitaba ikaiba adugidamakta mayamna noknabiba karemnabiba adubu khangba ngamaktrabana english ki coaching ama yaunaba haidana khanki magi imungnasu yamna harauki machana masagi damakta khanjaraga adugumlaba khongthang ama thangani khanbada adubu gaurav nadi khangjakhidi mahakna changani haidana khaliba lambiduna mangonda karamba pibam ohelakpa yabage habado khangba nattiba gaurav masana su khangde adaga mahakki family mama mapana su amata khangba nattiba mahakna thiba matamda annanagardagi english tutor tawbagi oja ama phangki oja duga phajana pau phaunarab matung dagidi mahak class tu regular oina yawba hokki oja ni hairisisu gaurav dagi chahi ahum angang oye chahi 13 ta subada ngairibani angang oiraga su masagi haisingba oibana magi mathak thangbada su takpiba adum taweba nupisa angel haidana haijalage ko adumna chahi gi khenaba lairakpa maramna makhoi anigi marakta tonganba attract ama tawbagumna phaunaki aduga loina basu oja satra amagumna loinadre marup ama oina loina bagi type ta torme
क्लासतना लाइरिकी मतांगदा वारी वताई तौरगसु मदुदगी थोख्रगना मपानदना अमु तोंगानबा वारी वताई साय तोइना सोशल नेटवर्कता पाउ तोइना फाउनरमकी अमरोमदा मखोय अनिना चटकी खल्लिबा लंबीदो हाबतारे मयामनसु हेना खंबिरमलनी अदुमना क्लास 2 हौबा था अमगी मतुंगदगिदी अनिदुगी मरक्ता का हेना नक्सनबा ओइकी अमरोमदा नुपीदु चही नौरी हारगसु गौरप्ती वखल फाथबा फावबदो अदु फावबा ngамलबनी ngамगनी हायदनसु खल्लेब मरमदि महा कॉलेज स्टूडेंट अमने मतम सुम हौखिबगा लोइनेना अनीसी रिलेशनशिप तसु लेरखिबनी मदुगी मतुंगदगिदी गौरव की ओइना ट्यूशन चटपा हायबसे कोई यामना हराउजब ओइरखि मरमदि ट्यूशन चटपा हायरगा अमरोमदा मागा नुंसिनरिबा नुपीनी उनबा चतौरिबदो गौरव की मामा मपानदि खंगबा नति लाइरिकता थवाय यावबा इचानी खलमगनी अदुबु मचानुपान चलिदुदी लाइरिकी चटपा नतेब लोइनना मानबु हेक्ता उनिंगलगदी ट्यूशनदा एक्स्ट्रा क्लास लई हारगा अदुमक चटखिदोइनी मखोइगिदी उनबा वारी वताई सागे हारगसु यामना लाइबा हायबदो ओइरम्मे लाइरिक तंबा चटलिनी हाबगी नमादा ट्यूशन चटलिनी हाबगी नमादा नुपीसगी इमुंगना कमायना तौवे हाबगी वफमदी हेना खंगबंगमदे अदुबु एंजेलगी मयामबा मले महाकनदी मखोय अनिगी मरीसिगी वारी हाइपेति खंगमकी मखोय अनिगी मरी नॉर्मल ओइना फजना चथरमकी उननिंगबा मतमदा उनबा लाइना उनबा फंगबंगमी अदुबु असिगुंबसिदगी तुंगदा अचौबा अकायबम ओइरकदौरी करंबा अचौबा अकायबनु ओइरकदुइस अदुनि मखाताना तामिनगदुइस करी तौगे हाबदो मखोय अनिना टेक्स्टता पाव फाउनबा मतमदसु पिक्चर न चिंगबा थानबा हौखि आमदी अमरोमदा हायरगना मखोय अनि फिजिकल रिलेशनशिप फाउबा लेरखि मखोयगी ओइनदी फजना नुंसिनरी खनदी हायदन लेरमगनी अदुबु मतम खरनिगी ममांगदा सखंगदबा ओइरमबदुना हौजिक्ति नुंसिनबा अमदा इराई लाइन ओंथोरखिबा अमदी फिजिकल रिलेशनशिप लैखिबा मतौ असिदा अदुम मखोय अनिगी रिलेशनशिप से कुइना चटकदबा नत्ति हायबा मयामनसु हेना खंगबिरमगनी तसेंगना हायरबदा मखोय अनिगी रिलेशनशिप तु सेडक्शन अमदी इखौ लांगबदा योमलगा अमा ओइना ओइबना हायबा तारे इकुइ कुइदना प्रॉब्लम थोकलकबा हौरे याम थुना सेमखिबा मरीनी अदुबु याम थुना कायनाबा हायबदुसु ओइखि मखोय तोइना खनबा सावनाबा तौबदगिदी गौरवना खनखिबनी मसिदी वारी साबा तोअगे फरे हायदना वारी साबा लेपखि व्हाट्सएप ता ब्लॉक तौखि अदुबु मदुगी मतमदी हेनख्रे मरमदी एंजेल महाका पाव फाउननबा होनरी एंजेलना इंस्टादगी टेक्स्ट थाखि अनिमक अमना अमबु थ्रेट्स पीबा हौनरखि एंजेलनसु हायरखि नंगना इबु मांगनबसे मसिन हेक्ता यारद्रा केस अचौबमा ओइरकपा यारिनिबा तसेंगना मरमदी नुपीसिदी कोइगी अंगांगनी हायदुना नुपा महाकना अरानबा तागदोइनिबा अदुना एंजेलगी वारी तादबा गौरव खरदी कीबा फाउखि अदुबु नुपानी मेकअपतुदा मान हायखि तौनिंगबा तौरो अदुबु आइना कैदौरके येंग थाजद्रगा ट्राई तौरगा येंगो हायखि आइना कैदौरपगी येंगो हायदना हायरमखिबा असुमना हायरुरगा तसेंगना नुपीदुना केस तौरकलबदी महाक अरानबा तागनी हायबा खंगदबा मखै गौरवना तौरिबा मओंगदो मैच्योर सुंगोय ओइदिबा महाक वाखल खंथदी एंजेलना कैसु तौबा ngमोय सुम ngangjadini खनखिबा अदुबु नुपीदुदी फागी तौबा नत्तेबा महाकना हाय केस तौगनी सोयदना नहाकना आइबु ब्लैकमेल तौरगा प्राइवेट पिक्चर थारकनबा हाय अमदी फत्तबा लंबीदा आइबु पुसनबिगे तौइ हायदना तौखिबनी तौगनो हायरगदी अंगोंदा लाख हम पिरकदबनी हायरखिबा महाकना हायरिबसिंगदो उरुबु मतमदा एंजेलना खनखिबा महाकिदु तौसनबा नत्ति हायदना मदुदगिनी गौरवना मखोय अनिगी टेक्स्ट स्क्रीनशॉट तु एंजेलगी मयामबदा थाखिबनी अदुगा अदुमना एंजेलना थ्रेटन तौरकपदु लेफहनबियु हायदना हायरखि लाइबक्तिबदी पाउखुम अमत फंखिदे मसिदगी गौरवना हेना कीबा अमा ओइखेब मरमदि महाक्ति नुपानी अदुना अब्यूज की मराल अमा सिजनबदा एंजेलगा मखोय अनि थानाखिबा टेक्स्ट खरा अदुमा उट्पा महाकना मराल लैबा मालमदबनीबा महाक चेनफम कैसु लेरोय गौरव वाखल मयाम अमा खंजलोरगा वाखल लैना हायबदु ओइरे मी अमना वाखलदा सोखिबा हायबसे कैसु कुहेउबा नते इसाना पामदबा थौंग अमा उट्खिबदा इकायबना नुमित कायानी अमा खोगी थौंगदुगी मतांगदा खंजलगा अंगावबमा ओइगे ngमलिबा खोगी मियोबगी वाखलोननिबा अदुना महाक डिप्रेशन एंजाइटी स्ट्रेस लेबा हौरे कनादा मागी अकीबा वाफमदु तमगनी खलकपदा मागी मचेदा तमगे खनकी अदुना महाक मागी मचेदा कॉल तौखिबनी
mahakna haire Angel makhoi ani chahi 13 dagi nungsinnarakpani aibu tuition takpiba aduni mahakna threaten tawre physical relationship khogi mari kayam loina loina chithadana thamki haba tare wari do machegi oinadi magi wari do hena angakpa ama oikhi nungsu nungaitiba adumna magi manau pana tawrakani habasu khaludeba adubu sauningba nungaitaba pumnama phatharaga gaurapu pakhatanaba haidana mahak Angel ga wari phajana sagena hairamki masidagini wa kainarkibasisu machena koigi ihan hana manau pagi wafamdo imungi ahal oiriba mama mapada tangki machanu pagi warida makoisu kaidobanu haiba khangkhidib aduga machena Angel da wari sage haidana call tawbasu upai lekhidib pairakdib adubu ngaglibadi numit kharnigi matungda Angel magi mama ga loinena Gaurav ki yumda laktuna singnaramki lak ahum karigumba pidrabadi Gaurav pu police ta case tawraga maral sigani hadina khalamki haibaga tawbaga ikui kuidana makhoina case file tawki police na su Gaurav pu phaba lakki magi mapana phaniyamna Gaurav ta lande hairaga su ma kaisu khangba natti haidana koigi khamna ba honajari adubu police singna thausakhidi Gaurav ki side ki wari amata tanaba ready lekidi laibak thibani Gaurav pu purakibani wafam amana police na su Gaurav ki imungda hairamki case si lokthokpa yai paisa pinaraga haidana masida makhoina paisa kaya laukhiba haibadi chapchabadi khangdiko chaurakna 4,15,000 muk police na paisa du lauraga Gaurav pu thadorakhi case dismiss tawki makhoi hale imungduda uribadu khalubada Gaurav masana masada warauzaki Jairak sida amuk Angel gi mama macha kai khangdabagi changda amuk laklaga kihan bahorakhibani makhoina case tu amuk hanna reopen ton bangami aikoina haiba yaw paisa pigadabani haidan tasengbadi mamangda kihale haiba mama pana khanglakhiba mikup aduda paisa pithokhiduna wafam sangdai lusanaba pamkhibani adubu se leitaba maramna upai leitaduna numitu phawga khangaga lakhibani mama macha du su kharang nganglamnaga hankhre imungdudi tolaba amagumna volume amagi mathakta amamuk thangal amlaga chatkibado haifam tafum khangdadana lehauki ahingduda tumthanaki adubu Gaurav ti tumba yakhideb magi wakhalda mamangda haukibasi mahakna laluba chahi sudriba mahakka mari leinaruba mahaki maral kharadu ningsingaga karinungi haidana taksi solaga nimituma hauki magi imung manung loina haugatnaraki adubu Gaurav khakni haugalakta nahankagi manadaba mongda koigi machi changchalaga yengbadadi Gaurav tu fen ta fajana yanduna heng tawraga leiramki thoba matamda mayamna asengba khangba horakibani protest chathaki police station adugi mamangda Gaurav ki haksang su puraga mayamna wakatki loinena Angel mama macha busu maralgi matung inna miyam hauna dandi phanghalu haidana arrest tohankibani masina nakan amakhakna la lebani haibadi hainingdi maramdi nupasu nupisu animak lan bangaktani maramdi wakal khantha bangam laba mahakna chatluriba lambidu afaba natte aduga changluraga thengnariba nupiduna utkhiba mataw achumba natte mayamdi kari khanbi masigi matangda comment haibiram adudi ngasi gi wari si matang si lotion jarage matang gi wari da muk mayam pune thengnarsi yafare